कोरोना वायरस की लाइचट असी अखोई तराई तराई लौरोइसी लेना असी मियाम पुन्ना थेंगनमिनसी हाइना मणिपुर की चीफ मिनिस्टर एन बीरेना हाइख्रे। कोरोना वायरस तगी करमना इसा इथंता ngakthoksagadage haibagi matangda CM na luchingduna khoiramban kaithelda awareness drive chathakre। कोरोना वायरस की लाइना असी संदोरक्तनबा लौखटलिबा चेक्सिन थौरांग असिदा खरगा हेना लौखटहनिंगे खैरंबन कैथलगी इमा इवेंट सिंगिदमक करी थौरांग लौखटलबगे हाइना CLP के लीडर ओक्रम इबोबिना पुनिंग चिंसिलक्ली। खुरमजरी टाइम्स ऑफ मणिपुर नुंगथिलगी पाउ मिथिंग ताबिरिबसिंगबु लुचिंगबिना तराम नोकचरी हौजिक पाउ संदोंना पिजरी। पृथ्वीदा हौजिक मिपाइनरिबा कोविड-19 लाइचट असी अखोगी लमदम असिदा यौरक्ट्री हाइदुना तराई तराई कोमथोकना लेथोकपा चुमलोय। कोरोना वायरस की लांथेंग असी लांथेंगनबगी अखोई मतम पुमनमक्ता सेम सादुना लेबगी तंगाई फदबा लेरे हाइदा मणिपुर के चीफ मिनिस्टर एन बीरेना मियामदा चेक्सिन वाहै थमख्रे। ngasi बाबुपरादा लेबा CM बंगलोरदा पांगथोखिबा पाउगी मिफम अमदा महाकना मखा तारदुना मियोइबगी थवाइना ख्वाइदगी ममल यामी मालेमगी ओइना हौजिक मिपाइनरिबा कोरोना वायरस असी मणिपुरगा युमथंगनरिबा स्टेट सिंगदसु अलार्मिंग ओइबा फिबम अमदा लेबना अखोइसु चेक्सिनना लेबा तंगाई फदे। मणिपुर लेंगाकना हौखिबा जनवरी 19 हौना मणिपुर की मफम कयादा चेक्सिन थौरांग कया अमा लौखटख्रे। वर्ल्ड हेल्थ ऑर्गेनाइजेशन की सेफ्टी गाइडलाइंस की मतुंग इना मी कुंगना लेबा मफमदा चंगबिगनो अमदी यारिबा मखै तंगाई फदबा नत्रगदी युमदा दुमक लेबियु हाइबा वाफम असिना मांगदा थमलगा स्टेट असिगी मेकानिजम दसु अहोंगबा खरा थमलगने। मी कुंगना पुनबा ऑफिस बाजार शॉपिंग मॉल अमदी अतै अतोपा मफम सिंगदा तंगाई फदबा नत्रबदी यारिबा मखै चटपिगनो। चही 65 की मथक्ता लेरबा अहल ओइरबा मियोय सिंग यारिबा मखै युमदा लेबियो। कैथल अमदी करवार की मफम सिंग लॉकडाउन तौख्रगनी मिपाइदुना पैनिक बाइंग तौबिगनो मसिगी दमक लेंगाकना चपचाबा थौशिल अमा सिनगनी हाइना महाकना हाइखी। अदगी याम मरुइना वर्ल्ड हेल्थ ऑर्गेनाइजेशन की इंस्ट्रक्शन मिनिस्ट्री ऑफ हेल्थ गवर्नमेंट ऑफ इंडिया की इंस्ट्रक्शन मतुंग इना एक्सपर्ट की मतुंग इना है सही 65 की मथक्ता हेलबा मोइसिदना हेना इम्यून सिस्टम सोंदरपना खंगदे करिनि खनै मेडिकल टर्मिनोलॉजी दुदेशन नरोगे अदना एक्सपर्ट सिंग मतुंग इना सही 65 हेलबा मियोसिंगी हाइरिवा सयोल अनि हम सिटी यानहि मपान थोक्तना मनुंग लेबियो है अदगी अमना खोगी लाइबा खोगी तारीख 19 की ngसाइन हाइजगिबो तारीख 19 की सिदे अयु पुंग 8 तगिना नुमिदांग पुंग 8 फावबुसिदी अखोई करीगुंबा मथा चथोक चसिन तौदना सेल्फ कर्फ्यू सेल्फ इम्पोज तौजगदबनी खोइना सिदैदा पुलिस थारगा नोइ थोकनो लाउनबगी मथौ तादे अखोई की इसा हिंगनबनी अखोई लेबाक प्रजा मयाम हिंगनबनी अखोई प्रजा मयाम हाइरिबा दुगुंबा भाइरस फत्तबा भाइरस सिदगी मायोक्ता थेंगनबा अखोई की स्टेट सिगी मियाम की ओइबा भारत सिगी ओइबा अदुगा स्टेट मणिपुर की ओइबा अमटो ओइबा फिरेबनी अबना अखोई इसाना थोक्चरोइदबनी। मार्च 22 की अयुक पुंग 8 की नुमिदांग पुंग 8 फाउबा भारत की प्रधानमंत्री नरेंद्र मोदीना लेपाक प्रजा मियाम पुना वॉलंटरीली कर्फ्यू थम्बियु हाइबा वाफम अदुबु सौगतलदुना मणिपुर की प्रजा मियाम नसु सॉलिडरिटी उटपो ओइना पुंगफम खरा असी युमयुमदा लेबियो। हारिबा पुंगफम असी लोशिलकपा मतमदा मालेम सेंबा मपु महाकी मफमदा पुन्ना थौनिबियो। अतै स्टेट सिंगददी CRPC 194 फाउबा चलाइदुना मी मसिंग यामना पुनबदा अथिंगबा फाउबा थमख्रबने। स्टेट असिंगेसु तंगाई फद्रबदी मी कुंगना पुनबा मफम सिंग लॉकडाउन तौरकपा फाउबा याना लई। कोरोना वायरस असी अखोइना तराई तराई लौरोइसी हाइरिबा वायरस मखल असी मी अमदगी अमदा संदोरकदा मतम चंगदे अदुना अखोइ पुना चेक्सिना लेरसी हाइना CM ना हाइखी। मणिपुर की नहान सोशल मीडिया दा फेसबुक दा मनीला दा करीदा सुमाइना खरा यूनिवर्सिटी तौबा खोप लेरे हाइदना थोरै मदु आई कैनोदा मिनिस्ट्री ऑफ एक्सटर्नल अफेयर्स दा आई ngarang maksu अखोगी आदा लेरिबा अखोगी RC तौरकांदा थारगा वारी सानहनग्रे
anybody mapanda karida stranded tawna legiba with details university ki maming magi roll number magi identity card country du gi mafam adagi area du gi mafam hairiba singdo tawrakanda ikoi office ta ai sa thengna do ko gi leiriba government gi any police da wegera dc da wegera adaga ai office da wegera anybody da thuna pisen birakna ba haidna madu magai appeal tawjari Hauzik Malemgi oina mi painari ba COVID-19 laichet asigi matangda awareness drive amang asi thangal amadi pauna kaithelda pangthokre CMN Biren Masamak pauna amadi thangal kaithelda karwar tawriba dukan amadi potpham phambi ima ibel singda COVID-19 gi matangda lokhat kadaba chection thorang gi matangda awareness piki loinana mask amadi hand sanitizer kaya lemna yenthoke ngasi chathaki ba awareness drive aduga mari leinana CMN Biren haikibada khudong thiba haibasi thokthringai ekoi chection de adubu khudong thiba adu thoklaba matamdi punna waminagani pumnamak asi thoktanaba maru oina mi kungna tiliba kaithelgi mafam singda karwar tawriba ima ibel sing amadi karbar wala sing asi hana bab tahanba mathautai tangai fadrabadi kaithel ahum asi rotation tawraga kaithel hangbagi khongthang phawa lokhalakpayai pumnamak asigi mathakta media gi su achoba thodang lei corona virus ki matangda toina miyamda awareness pibada mateng pangbiu haina mahakna haiki ngasina kaithel ama hangba kaithel ahum se ngasina ama hangba hayeng na ama hangba hangchina ama hangba tawbiu natragadi masigi posina any thokdingai thoktre ama thoki pakanda sigi awareness le hokdra de khoi loina corona gi danger se khoi mayok na ba yai haidana ai asom mamang su Pona bazar dagi mathang lakpani mayam da sanitization siznabiyo mayam mi group oina punbi gano haidana adugi campaign ni aduna media singa su masi khara toina sigi maram sida khara toina lawbiyo oina mayam so appeal tawse Nupi kaithel sinpham amadi saktam kanbalup ki president thodam ongbi Santi Devi na haikibada hauzik malemgi miyam na mi painari ba corona virus asi ekhoina tarai na loroidabani virus asi mi amadagi amada yamna laina sandokpana kaithel asida anaba ama hek yaubada sandorakpa yamna thugani maram asina matam khara warabasu wana kaithel ahum asi march ki tang kunga mathoidagi chayol ahum shutdown tawnaba lenga ki mafamda khangankhre isa na gyan tana laina asi sandoraktana ba hotnabada miyam na mateng pangbiu haina mahakna pukning Corona virus laina asi sandoktanaba sarkar asina lokhatliba chection thorang asi kharaga hena lokhat aningi sarkar asina khoiramban kaithel gi oina kari chection thorang lokhatpa leirabage haina Congress Legislature Party CLP gi leader su oiriba hanagi chief minister o ibobina fongdokre wafam asing asi babu parada leiba mahaki quarter da pangthokpa paugi mifam amada fongdokhibani CWC ki member gaikhangam amadi Congress ki MLA kayasu saruk yaki O ibobina makha taraduna malemgi oina kiningai oiraba corona virus ki laina asina mioi kya gi punsi manghankhre bharatasu mioi mari gi punsi mangkhre state asi yauna northeast ki oina di ngasi fawbada laina asina nabagi paudi leitri laina asi sandoraktana ba ekoi punna thingnaminaba yamna tangai fade Prime Minister Narendra Modi nasu lakliba tang kungani thoi numit asi janata curfew laukthokuna chection naba wafam thamba leikhre State asigi su miyam nasu yariba makai chection ba tangai fade paliba sarkar asina laina asigi matangda lokhatliba chection thorang asi kharaga hena lohhanningi airport yauna mapalagi changlakpham oiriba mafam singda body temperature yengliba khulai asina laina asi ngakthokpa ngamgani haiba thajade maru oina changlakliba miyoi adu kadaidagi lakpano haiba yauna akupa marol lohhanningi amaromda miyam punba mafam sing pundanaba akanba wafam thamlabasu tangai fadaba mafam ama oiriba khoiramban kaithelgi ima kayana kaithel famliba mafam asida kari chection thorang lokhalabage atopa state kharada laina asi thengnana wa haiduna state ki budget tagi achoba senfam khaidokpagum state asigi su akhanaba budget ama thamhaningi haiba wafam phongdoke mo adugu masing adu honababudi yam kana get mayam si sel tawna tawbiri di hai khara hena akoina fil tawjabasi khara hena seriousness atai singsi thadoksi haibi wanataba masi khara hena serious ohaningba haiba tare imai ben sing mayam punna upai leitabani akoi nomagi lalol itik tawraga imung manung kanu thakpa khotpa adugumba mayam yawrimna masidaida imam market kumba example no oina haijarabda sigumda sarkar gi maikai dagi kari section thorang lokhat pire imai ben singi damakta atai tangai phadabasu leiramgani adubu masi khaktagi oina exclusively masi khaktagi oina
kari kari hidak langtak lesin ba khangde ama khangde tawdi tawbiram gani adu sigumba seriousness se serious way di haibagi government na kan tawdi haibagi wanta ba aikoi masi yengjabada haiba tare government gi prepare se any airport ta khangde hospital da khangde or natraga tawriba mawong se koina khare hena serious wo heningi Airport manakta laiba school singda quarantine amadi isolation facilities thamgani haiba DC Imphal West wana ngarang thokiba order adu handokadabani haina the Gari Youth Club ki General Secretary Oriba Famdon Prama Mangang Chana ngasi Manipur Press Club ta pangthokiba pawgi mifam amada phongdokre Pauki mifam asida mahakna makha taraduna miyamna asuk mi painari ngai talak asida ngasigi paliba lengang na gari dalariba school sing HRD extra 8 Imphal Valley Harvard amadi Unako Maitram hariba school sing asida Manipur gi mapandagi airport ta thunglaraba miyoi sing asi coronavirus asina effect tawrabra haiba chaingeng tawnabagi damak school sing asida quarantine facilities thamduna layengani hariba asi yabangamloi Gari Youth Club ima Chengba Leima Gari Youth Welfare Association Gari Mayapaibi amadi Panchayat Pradhan ga punna khana nainaraba matungda warip asi lawrakpani maram asina ngasigi paliba lengang na order asi handoklaga mafam chaba mi yamna tadaba mafam ama yengduna sabiu haiki facilities big se masi atum matangda atorpa comfortable loiba safety we jaga amada hongdo piu gari people ki praja mayang ki awase kohon biu haidana akoi apil tongsamani akoi na sangsang sisina asi ni press meeting dongsa banawada koi TOMTV ki makai da su pen thamjani hariwa order se kudak tak kapiu masi akoi gari ki people sina gari ki leaders sina sangsang sina masi ya sungang loi haidana ayang da phongdosa Chahi khudingi pangthoktuna lakpa baruni khoiramagi thoram chahi asigi oinadi miyam punbada athingba thamle haina sana pokpa chakpalai committee nongmaingching lainingthau baruni seva committee na thadorakpa cherol amana hairi cherol asina makha taraduna hauzik malemda chauna mi painari wa covid-19 laichet asigi yenglaga mi masing yamna punbada thoklakpa yaba khudong thiba adugi yenglaga athingba asi thambani haina pau asina makha tari hauzik paugi marakthana atenma break amamuk lominasi Manipur University da affiliate Tauraba South Asian Institute of Rural and Agricultural Management Sairam Langjing Achoba Imphal West ki admission hausare course singdi BSc Agriculture BSc Horticulture amadi Bachelor of Business Administration BBA ni form thaba April ki date 1 dagi haujaragani aku pamorol gi damak ekhogi website www.sairam.org.in natraga ekhogi phone number 9612812346 natraga 7641929924 da contact tawbiyo Nauka Hearing Aid Center Kumja lising ama chapan marifom doi ki hona chai kuntra manga hena Notice India ahan hearing aid clinic mo ne lerek laba Nauka gi Imphal Center ma hangjare TV am di phone gi konjel loinana nil khongum from the tabangam da gi awab mayok ne di bina al koding mag wabi rugano Nauka Hearing Aid Clinic tanga simak lengsin direktuna completely invisible water resistant ama di rechargeable oida digital hearing aid hapiu tabangam gi pangalwana badom gi khang chana ba single power se tambio ai khoi gi leifam di Nagamapal Main Road Phawai Sangam Laikai near Community Hall mobile number na 6000954159 Lamjingba Cab brings you a brand new fare chart for wedding packages. Package number 1 within Imphal city area up to the range of 15 kilometers for 6 hours at rupees 1,800 only. Package number 2 outside Imphal city area ranging from 15 kilometers to 30 kilometers for 6 hours at 2,000 rupees only. Package number 3 outside Imphal city area beyond 30 kilometers for 6 hours to 8 hours at rupees 2,600 only. For details, suggestions or feedback, please contact 1800102759 or 8794613154 or visit our office at Nagamapal Rims Road near Nityananda Mandir. Break matungda makataba pau pizari
Bom ni chingnaba posak ama leirambadagi matam khara National Highway thinglure. Ngasi angan bayuk pung mari makhairom tarakpa aduaida Imphal Dimapur National Highway gi Sekmai Police Station gi manung chanba khongampat makha lekai lambi mapada bom manba posak adu thengna khibani. Thaudok asigi matangda TOMTV na phangba paugi matung ina Indian Army gi convoy ama leimakhong tamna lakpada mafam aduda hanadagi ROP duty tawduna leiramba taramanga suba AR gi dog squad na chingnaba posak adu leire hairakpadagi leimakhong tamna lakpa army gi convoy adu makata na chadankhide loinana National Highway su thingjinki tungda Sekmai Police Station Imphal West Commando amadi CID Tactical BDS team changsilaktuna akoipa mafam adugi meter chamagi akoibada leiba mioi sing haidoklaga taramanga suba AR gi sniper dog team ga loinana lambi nakanda fit amarom luna tawthaduna chingnariba mafam adu yengsinki adubu mafam aduda kudong thiningai oiba posak amata leiramkhide Hariba mafam adu toti nauna laushinmagi leipak tawthoklaga thamlamba oiramki makhatana khudong thiningai oidabadagi ayuki pung 8 makhai aduaida National Highway amuk hangdoktuna miyam lambi chenaki thaudok aduna maram oiduna chaurakna pung 3 lom National Highway thingjilure Lining amadi inat yokhatpa apunba malem layam organization amadi kaithel ima ivel singna khushamnaduna lai haktaktagi thajabi matung ina pangtholakpa ngasi malemda sandorakliba laichit asi matik mayai chamnabagi pandamda kanglada leiba lufu nung asida ira thongni thoram ama pangthokre thongni thoram asida saruk yakhiba lining amadi inat yokhatpa apunba malem layamgi president oina thopuriba moirangthem megachandrana lai haktaki matamda chainadagi lakhiba mandana haina kauba hingchaba ama matamdugi palamba ningthauna ibudau pakhangbada ira thongni duna hatkhiba amadi masa aduna hojik kanglada leiriba lupunung asina nanduna thamki haiba thajaba asigi matung ina ngasi mafam asida laktuna ira thongni thoram asi pangthokpani haiki Lebaktagi haitare koisina haina khangnari bajingna ko matamdugina khagi haina khangnaba lebaksidagi lakhiba mandana haina kobeng chaba amabusu koigi kanglebaksida lakpadagi kanglebaki koigi iningthaw amana sumaina koigi laigi ira thongni se tawraga mauki bo hatkhiba haitare ko jamai punsi je loisankhiba adugumba loisankhiba ge magi hakchang body do koigi hairiba mafam koi kanglagi ajiki mafam sida koina thawni tawjari mafam sida 마제 품전기바 그하고 누박이는 난살라가 당규 모펌니 시고 모펌시다 아직 라이바 거기 라이셋 라시수 거기 마틱 매아제 쌈나나바 하나 거기 도로마시 tawjabani Bisnupur CTO Oshi team amana achat awong sing check tawda number 4 heroin fagat pa ngamkhrei ngarang nung thilpung amarom taba matamda additional SP Bisnupur KSS Sivakanta amadi Bisnupur CTO OC Inspector B Lunthang by Fegi biting makada achat awong sing check tawda Hyundai i20 car registration number AS1MB 3213 da check tawrubada heroin number 4 yauba kef kun amadi mobile phone ama fagat pa ngamkhe farba mioi singadu Bisnupur police station da sinakre hairi Songi jaga Urkhol town gi manung channa fauduna chaliba lambi ani matam kayadagi mari leinaba singna yengshin bidana leirakpabu Urkhol gi tongan malup kayana condemn torakle Manipur government na thengkhang kayada Urkhol town gi lambi asi semjin bigani haibagi thajaba kayarak pirakkhrabasu hojik pauba paikhatana lakpada natana hojik oiriba lambi gi fibam asi yengluragadi government na semjillaroi haibasi mipung khudingda chingnadaba ngamde haina all hunfun Urkhol tang association gi chairman Chonmi Ralengna paumi singda pendaba fongdorakle Urkhol town gi mamang thangba amadi nongchup thangbada chatliba lambi ani asi Urkhol town fauduna chatliba lambi ama oiba maramna makha tara amuka hanna lambi asi semdoklaroi haibagi chingnaba lairi hairiba lambi ani asi mi kungna chathok chashin tauba lambi ama oiba maramna karigi damak bari leinaba singna lambi asi hojik phauba sembi dribano haina tattana hanglakpana tongan ba loop singi mihut singna lambi gi fibam ngarang yengsinba duda lambi gi fibam soklaba kaya thengnaraki haina TNZL gi chairman Diarshan Sina ngarang Urkhulda paumi singa unabada paudamki Eastern Road ka Western Road chilai dadi ka mana masjid congestion henman khrabadina akhoi gi ti khru gi si small town ni government na sumaina neglect to bi du nungai de work minister na ojik kari khali mani yam phom thok bani adubo ojik phau su dawdi
adana ngasi season jida lotion ready akhoi chairman sing di akhoi education anytime adum haurani adu before season rainy season latri at lotion ready adu black dog thaba how ready bill should be kai bi yaroi na akhoi sarkar basumen khangan jaring bani Sahi taret ki matungda Delhi ki medical Mahairoi ama gang ref taukiba Nirvaya case da chenaba mioi mari ngasi farsi tawduna sibi chairak pikre miya aduda chenaba mioi mari ngasi ayupung mga makai taba matamda Tihar jail complex manungda farsi taukibani farsi tawba adu chaurakna pung anirom changna tauki jail authority na phongdorakpada sibagi chairak pikraba makoi mari ngarang ahing chupa tumkhide amadi chaba thakpa tawde hari anbayai lisingani tara manga gi matungda ngasi gi asina ahanba farsi tawduna sibagi chairak pibani farsi tawduna sibagi chairak asi hanjin chenariba mioi marina courta petition file tawduna haijarakibana hangman oriba pawan jalatna dami singda hanjin farsi tawbagi changing tawki hari laikhidraba leipak miyamna nirvaya haina mingthol pikraba laikhidraba victim gi mama asa devina phongdorakpada ngasi makoi maribu sibagi chairak pikhiba asiga loinana ngasi leipak asigi nupi oiba singda anoba mangal ama pire matam kuina chairak pinaba ngairakpani amadi ngasi sa singi saktam oiraba makoi mari chairak phangbada apen mapokle haiki ngasi Madhya Pradesh ki Congress ki Kamalnath government ki floor test ngasi hangdoklagani Madhya Pradesh ki Chief Minister Kamalnath Trust Board asigi mangoina na Congress Legislative Party ki mifam ama pangthoklaba matung pau ki mifam ama pangthoklagani Panbayai Bengaluru ki resort amada leiriba Congress ki MLA Taratarok Speaker NP Prajapati da resignation ki che pishin kravani amadi speaker na ayaba pi kravani ngasi ki floor test asida independent MLA mari haibadi BSP ki MLA ani amadi Samata Party ki MLA ani ki board asi karamba party da pi ga dauribano haibasisu Luna Launari, Nakal Amaromda Pauki Likul Amana, Madhya Pradesh ki Chief Minister Kamalnath ngasi Trust Board Mamangda CM Phamdagi resign Torabayana Lady Heidi. Tha asigi tang taradagi Manipur lengangna coronavirus ki section thorangi matangda More amadi Myanmar ga tainariba ngamkhaida changthok section tawbada matam kaktana athingba thamkhibadagi More da leiriba miyam maru oina sinmi singda chauna awaba kaya mayoknare haina All Community Development Organization More Akodom gi General Secretary L Kamal Mitaina phongdorakle Hirama sigi matangda Akodom office ta paugi mifam ama pangthoktuna General Secretary L Kamal Mitaina makhatana phongdokhibada More hariba lamdam asi lau singu balaitaba nongmagi aphangba thabak shu nomduna hingnaba hotnariba mafam ama oibana matam sangna border thingjan khiba asina maram oiraga More gi miyam ayamba aduki matik awaba kaya ama mayoknare amadi chana thaknabagi chengchak hinjang napi nongmagi miyoibada changdraba yadraba polam khudingmaki mamal kham thengna wangkhatlakibadagi amuka hena More miyamda awaba chaitheng kaya mayoknare maram asina Manipur lengangna athuba matamda miting changbituna More miyamgi awaba asi kokhanbinaba Akodomna appeal tawrakli Myanmar gumba border area ta leriba praja miyam asi aki tujung bagagganatuna hingnabagi chananabagi achoba sel thumgi achoba awabang mayongnaba do hojik Moresi oire maram asina lengangna athuba matamda ming changbiduna More praja singi awaba se kohonbinaba All Community Development Organization gi maikaidagi appeal asimatang thamjari Paugi maraktan amuka sona ten break amamuk lominasi Admission open. The Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details, please contact The Knowledge Home Boarding Cum Coaching Center, Hata New Chekon Road. Chahi khudingi position holder lepa leitana puthokliba marks time classes ki admission hojare. Lakliba April ki tang taruk tagi class hojaragani. Batch samada mahiroi tara manga dagi hena logjaroi. Akak nabasit kaktani. The teachers are really helpful and are out here to help you in the best way they can. They're not egoistic and are really helpful. For exam preparation, I recommend Markson is one of the best coaching centers. We inculcate friendly learning environment and all the teachers here are also perfect. I recommend all my friends to come and join us. Let's create toppers.
Makataba Pamuk Pizare. Asian Highway ki thakta semgat kadoriba Imphal More lambi gi lamkang khunau mapa asi lambi pakthok Kani amadi pakthok loi haina Chandel gi DC Krishna Kumar na Khunja Singbu chamam na bapokhale haina Khunja Singna nungnangba fongdorakli. Loina na lambi pakthok loi daba leiravadi lengaki maikaidigi chapchaba paukum ama tha asigi kuntra fawbagi manungda Khunja Singda khangan birau haina lamkang khunau village expansion construction affected compensation committee gi chairman Sakhil Momo Darnongna fongdorakli. Sangakpam da pangthokpa paumi singa unabada Darnongna Chandel gi DC Krishna Kumar na Khunja Singbu chamam na bapokhan basina khul asigi chawkhat thorangi thabak amata paikhatpa ngamdana leiri. Yumthong humudra nipan rom taba khul asigi manungda yumthong yangkhaiga nithoidi lambi pakthokpada sokpa maramna lemhauriba yumthong khara amadi common structure singi compensation pinabagi matangda ing lising ani tara mapangi December tara humdoida DC Krishna Kumar STO amadi mari leinaba singna thajaba kaya piduna lakhibani highway asi sembagi implementing agent oriva NHIDCL Jia Infra Private Limited STO Chandel amadi Tengnopal SP yauna chahi asigi January tara mathoida Khunja Singapuna mifam pangthoktuna yanaba kaya purakkhrabasu ngasi phawba thabakta onthoktana leiri haiki Mahakna makha taraduna dishina ngayaki wafam phongtoktuna Khunja Singbu wahanbagi mahuta compensation pigadaba oirabadi dongjutha laktringaida pibiro lambi pakthokani pakthokloi haibagi wafam tha asigi kuntra fawbagi manungda asengma wafam Khunja Singda khangandrabadi lambi thingjinba yauna makhatana akanba khongjang kaya changsilagani haina fongdorakhi Tawgudabu akoi lamkang khunaugi hoji 30 household affected asina disigi mathakta akuna complain tawbuni expansion tawgudaba oragadi masi clearly high view aduga expansion tawraroidaba oragadi madusu clearly government gi side gi high view if tawraroidaba oragadi akoi khungi tawfam thokpa development akoi gi yum saba amadi khungi development tawfam thokpa akoi tawjage hoji disina akoi da hanjin meeting asum call tawduna akoi da mi paina hanba amadi akoi da akiba akhangba akoi laihan masi sima akoi tawdanaba akoi ai government gi side su akoi haijaningi Inspector General Assam Rifles South ki meeting makhada kungataruk suba sector Assam Rifles sinduna moregi ais monjang khulda coronavirus ki matangda awareness scheme ama pangthokre haina PRO IGR South na thadorakpa cherol amana khangalakli cherol aduna makha taraduna kem aduda ahal marfudara mari amadi angang chamatara nipan saruk yaduna medical aid piki amadi coronavirus ki matangda pauta kaya piki hari nakal amaromda IGR South ki meeting makhada Imphal East ki wari khulda medical camp ama pangthokre hari medical camp adugi saruk ama oina hojik malem gi oina luna launariba COVID-19 gi matangda su awareness piki haina cherol asina makhatari Manipur ki ningthau lesema sana jawba ningthau khubam thadok piro amadi Rajya Sabha gi MP oina chatkibada athingba amata leiti haina kanglai ima lup kilna thokpa cherol amana fungdorakli cherol aduna makha taraduna Manipur gi puwariga yemounaba chahi lising ani gi puwarida ningthau amatana India gi lengaklonda changkhiba leite adubu handak ningthau lesema sana jawba gi thong asi miyam mangda firup khumba thawongni amadi thamoi sokna nungaite haina cherol aduna makha tari Hauzik amuk sanabigi pau fungbigani. Numit humni chatharakpa basic sport climbing training listing ani kun ngasi Manipur Mountaineering Trekking Association MMTA gi complex ta loshinkre. Ministry of Youth Affairs Sports Government of India ki sentang makhada Indian Mountaineering Foundation IMF Northeast Jonga MMTA Manipur Mountaineering Trekking Association amadi Manipur Sport Climbing Association MSCA na punna kusham naduna hariba training program asi pangthokpani ngasigi loshin magi thoronga mari lainana pangthokiba training asigi matangda training director amadi Indian Mountaineering Foundation IMF ani Jongi secretary shu oriba Dr K Romeo na hai matam kharagi mamangda Manipur na sport climbing da leiramliba fibam aduga haujika yengnabada sothariba fibam asidagi hena fagat hannabagi pandamda chang naina asingma training pinanaba thorang tore amadi hariba training asina hogalakliba naharol singda sport climbing gi masana asi khanghanba amadi hena
Pamhanbata natana chawkhatnabagi wakhalon pangthokpa training ni haina phongdokhi ngasigi thoram aduda Y Lava IMF Governing Council member L Surjit Singh, founder president MMTAZ Anita, Padma Shri chairman IMF Ani John amadi Bijoy Kaksing Tabam president MMTSU saruk yakhi. Ngasi ayuk phongkiba Manipur gi pauche singda kari maroiba pau yaukibagi haibadu mayam puna mutang khangminasi. Lamjingba Times Malem gi oina coronavirus na sian kiba migi masing lising mapan nga chahum marfudara sukre nomaizing numita miyam na public curfew chathabiu Modi India da lockdown tawbagi wafam leite government Punjab ta coronavirus na miyoi ama sikre Cabo Valley ki wafam external affairs minister da khangan kre class 10 ki subject taru ki question leiba yon ba tawba oza ani fagat kre Manipur police na question lalon ba singkan khatuna thamle Mahairoi Singh NSCN IM gi Kadar Singh Bell thadokre lambi thingbagi khongjang handokre Sangai Express COVID-19 India da mi chamaga marfu rom nabagi manungda mari sikre Mars kungani thoi public curfew lauthokre Manipur da center gi mihut yauraga wa khanakre ABBP na akan mamawongda condemn tauri Pokna fam nomaizing numita Bharat apunbagi public curfew togani miyam na mapan thokpigano Prime Minister India da siba mi masing mari sure chamaga marfu ni thoi confirm oire Bengaluru dagi lakpa arum hoba mi ama more da thiba khangdabadagi mi painare Imphal West ki quarantine amasung isolation leigadaba mafam sing khangan kre State government na lupa lak ahum pi naba warep lokre Naharol gi thodang India da corona virus na naba mi masing chamaga marfu nipan yokre Mars kungani thoi da Prime Minister na leipak sin matung na curfew lauthokre Imphal Mandle bus service leihanaba MP Ranjana external affairs minister da takshin kre Imphal West ki oina quarantine facility leigadaba mafam sing lauthokre Niravaya gang rape ki convict marimak ngasi chap manaba pungfam da Tihar ki jail number 3 da farshi tawduna hatnaba sem sava loikre Huyen Lanpao Punjab Sikhiba loina na India da coronavirus na sian kiba missing mari sure ke masing na chamaga marfudara taret yokre Prime Minister na nomaizing nubita public curfew lauthokre State lengak sing na chahi humpu mangagi mathak talaiba miyoy sing amasung chahi taragi makhagi angang sing yum da leng dana laina na ba poktak pikadabane IB Ministry Class 11 amasung 12 ki exam sing March kuntra mathoi fauba yaithokre gari gi learners license pibagi thabak lepkre Supreme Court ki order in dabagi mayokta contempt petition file tawkre Manipur gi miyoy ayamba oral health ki matangda awareness watli Dr. Josni Sanalai Park Prime Minister Mars kungani thoi da public curfew tawbiu COVID-19 ki warrior singda miyam na thong naw da leptuna khubak khuduna pukling thogatpiu Niravaya rape case ta mara leiraba sing asi thori yanduna hatlagani Private school manga da quarantine center oina lauthokre Ichel Express Senior citizen sing chahi taragi makhagi angang sing yumdagi mapan thokandanaba central government na advisory issue tawkre Bosem Kosem na lova exam ki question leak oikibagi report puthok na bahonari sital Irai Park coronavirus na maram oiraga kaithel yauna miyam punba thingbagi wafam leite miyam na toknga da thajabigano IM gi miyoi manga fabagi wahauda senapati da lambi thingduna khongjang changshinkre Aroibada maroiba pau amuka na pizari Coronavirus ki laichek asi aikoi tarai na lawroisi leina asi miyam punna lantheng minasi haina Manipur ki Chief Minister N Birena haikre Coronavirus tagi karamna isa ithanta ngakthok sagadage haibigi matangda CM na luchingduna khoiramban kaithelda awareness drive thakre Coronavirus ki laina asi sandoraktanaba lokhatliba chekshin thorang asida kharaga hena lokhat haningi khairamban kaithelgi ima event singi damak kari thorang lokhatlabage haina CLP gi leader Okram Ibobina pukning chingshilakli Hauzik phawbagi oinadi Times of Manipur nungthilgi pau matang asida loishinjare miring tabiriba singbu amukana khurumjari